Hi, ma'am. Ngasi si ay marup dinis ni sum zik covid ki koi langtang na ba duga ta khong khong do na lai sida sum ko je poda ban entertainment na yum de ma pan thok na sum leire ade sum mani je kai do sige no khana poda mana bi ma ngasi je call friend to sina marup dinis na do na di motivation gi ro ko to an to an video sing nang kana ga do nam ko thaga chara kan okay adu di goi prank ho no to roge phone ka to ko gi dam ni tina bo ta da kon pe gi ma no propose to gi sa de ni sale pa prank si Priya kedoino sum to roi kai ro bo lo to roi ni ke no to wi atra ba kai ge kai no si bo oh kedoino nang bo kai le ba kedo le ba nang wai hum ha de ta ji lo ado kenona no da dinesh to mana kai ge ha ke ai mam no kem ha da ba wai hum do tâu tâu ra bo tâu thô mi làm hại cái này tâu thô rồi ai na diris da na wa mu hai ngam dre do priya da kitu tam bira mo na hai bu man hai gre de hai do na do kem hai ta ba ngai hu ne ngai hu hang ni ngai do ba hang nu ngai do ba ha so phone phone ka kre am ki phone de su tham ne ba मैं आमा फोन मैं फोन तो रही को माँ हमको तो रही मतलब फोन स्विच ऑफ लगी उखा लगे केम भाई दिया माँ केम हैक तो बा ओ अदो माँ इंगन वही तो ngang ये कहीं साउंड अब oh sauna budi like tibu ko ay na sum kali nang meda kita laptop na dite wam thar ke star yi nang saudi sauri ko do तब से तो मैम हायर जरा हाय हाय हायर गए काय दिखन नहीं के बा sum imanabini ni na hai ni ko kai dikhang nei ke na ang ni ke no ho yo luri mai ado nang kai no ado ai hai si yani nge ro yani je ro iwari khangna se nang khangna ba lai tra de lai ra de khangna jo kai aseng ma har kai no si bo hagi na te aseng ba nang na to ba khangna ba lai de dum khangna jo ro lai tra ga de ga khangna se ni ai koi re hop to le je cây kìa cái kemana sari no
ꯑꯣ ꯑꯗꯣ ꯅꯪ ꯇꯁꯦꯡꯅ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯅꯗ꯭ꯔꯗꯤ ꯑꯩ ꯈꯪꯅꯔꯁꯤꯅ ꯀꯩꯅꯣ ꯈꯥꯏꯕ ꯅꯠꯇꯦ ꯁꯤꯡꯕ ꯋꯥꯅꯤ ꯃꯤ ꯏꯀꯥꯏ ꯏꯀꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯗꯦ ꯃꯤ ꯅꯪꯕꯨ ꯑꯩ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯑꯩꯒꯤ ꯅꯝꯕꯔꯁꯨ ꯃꯉꯣꯟꯗ ꯕ꯭ꯂꯣꯛ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯩ ꯃꯥꯒꯤꯁꯨ ꯑꯩꯅ ꯇꯧꯋꯦꯕ ꯑꯗꯣ ꯅꯪꯅ ꯊꯥꯖꯗ꯭ꯔꯒ ꯅꯪ ꯃꯥꯅ ꯅꯣꯏꯗ ꯂꯥꯛꯄ ꯀꯥꯟꯗ ꯍꯪꯒꯦꯁꯨ ꯍꯪꯉꯣ ꯑꯩꯒꯤ ꯐꯣꯟ ꯃꯉꯣꯟꯗ ꯇꯧꯕꯗꯨ ꯕ꯭ꯂꯣꯛ ꯂꯩꯌꯦꯕ ꯑꯣ ꯐꯔꯦ ꯐꯔꯦ ꯇꯧꯒꯦꯀꯣ ꯄꯥꯏꯌꯨꯀꯣ ꯇꯥꯕ꯭ꯔꯣ ꯇꯧ ꯄꯥꯏ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯈꯟꯅꯔꯦ ꯊꯤ ꯈꯟꯅꯩ ꯃꯌꯥꯝ ꯃꯥꯡꯗ ꯈꯟꯅꯔꯦ ꯆꯠꯇꯦ ꯍꯥ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯑꯣ ꯑꯩꯅ ꯃꯉꯣꯟꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨꯔꯒ ꯑꯩꯅ ꯈꯥꯏꯅꯦ ꯍꯥꯏꯅ ꯑꯣꯟꯅ ꯇꯩꯅ ꯇꯧꯔꯝꯃꯤꯕ ꯑꯣ ꯑꯗꯨꯗꯤ ꯗꯤꯅꯦꯁꯅ ꯅꯪꯉꯣꯟꯗ ꯍꯣꯞ ꯆꯥꯔꯤꯖꯥꯠꯂꯥ ꯅꯪꯒꯤ ꯃꯑꯣꯡꯗꯨ ꯏꯀꯥꯏꯕ ꯄꯤ ꯃꯑꯣꯡ ꯃꯥꯜꯂꯦ ꯅꯪ ꯈꯪꯅꯕ ꯂꯩꯔꯒꯗꯤ ꯁꯦꯡꯅ ꯂꯩ ꯑꯗꯨꯝ ꯍꯥꯏꯌꯣꯕ ꯑꯁꯦꯡꯕ ꯑꯩ ꯍꯥꯏꯕ ꯁꯨꯝ ꯇꯧꯕ ꯅꯪꯅ ꯈꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯧꯖꯤꯛ ꯈꯥꯏꯕꯒꯤ ꯃꯇꯝꯁꯨ ꯅꯠꯇꯦ ꯀꯅꯥꯗ ꯈꯥꯏꯕ ꯑꯁ ꯋꯥꯊꯤ ꯐꯟ ꯇꯧꯋꯦ ꯇꯜꯂꯦ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯑꯁ ꯀꯩꯅꯣ ꯁꯤ ꯅꯨꯄꯤꯁꯤꯕꯣ ꯄꯨꯔꯥ ꯐꯤꯕꯝ ꯑꯃꯅꯤꯅꯦ ꯋꯥꯗꯣ ꯐꯖꯅ ꯃꯤ ꯉꯁꯥꯏ ꯉꯥꯡꯉꯤꯁꯤ ꯑꯗꯨꯝ ꯐꯥꯒꯤ ꯇꯥꯊꯣꯛꯏꯁꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯪ ꯚꯥꯏꯔꯦꯟ ꯅꯠꯇꯦ ꯑꯩꯅ ꯁꯤ ꯅꯪ ꯑꯩꯒ ꯀꯣꯏꯅꯔꯁꯦ ꯍꯥꯏꯕ ꯅꯨꯡꯁꯤꯅꯔꯁꯦ ꯍꯥꯏꯕ ꯑꯗꯨꯝ ꯐꯥꯒꯤꯗꯤ ꯁꯥꯎꯔꯛꯇꯣꯏꯅꯤ ꯇꯤꯟꯅꯔꯝꯕ ꯃꯤꯁꯨ ꯑꯗꯨꯝ ꯇꯤꯟꯅꯕꯁꯨ ꯀꯣꯏꯅꯕ ꯌꯥꯏ ꯀꯩꯅꯣ ꯇꯤꯟꯅꯔꯗꯤ ꯀꯣꯏꯅꯕ ꯌꯥꯗ꯭ꯔꯣ ꯀꯅꯥꯅ ꯍꯥꯏꯕ ꯑꯗꯨ ꯅꯪꯒꯤ ꯋꯥꯈꯜꯅꯤꯗꯅ ꯑꯗꯨ ꯇꯤꯟꯅꯔꯁꯨ ꯑꯗꯨꯝ ꯇꯤꯟꯅꯅꯤꯁꯨ ꯂꯩꯇꯦ ꯇꯤꯟꯅꯔꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯅ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨ ꯐꯩ ꯑꯁ ꯅꯪ ꯋꯥꯊꯤ ꯇꯥ ꯂꯩ ꯈꯪꯅꯔꯁꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯅꯪꯅ ꯌꯨꯇꯨꯕ ꯅꯪ ꯌꯥꯅꯤꯡ ꯑꯁ ꯅꯨꯄꯤꯕꯨ ꯑꯁ ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯉꯥꯎꯖꯕꯒꯤ ꯋꯥꯅꯤ ꯃꯥꯗ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯕ ꯂꯨꯍꯣꯡꯈ꯭ꯔꯕꯗꯨꯕꯨ ꯑꯁ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯗꯥꯏꯅꯦ ꯅꯪ ꯈꯪꯕꯁꯨ ꯅꯠꯇꯕ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯀꯔꯤꯅꯣ ꯅꯪ ꯑꯁ ꯀꯣꯛ ꯋꯥꯡꯕ ꯅꯨꯄꯤꯅꯤ ꯃꯥꯁꯦ ꯌꯥꯏ ꯃꯥ ꯈꯪꯕ ꯈꯔꯗꯤ ꯂꯩꯕꯀꯣ ꯐꯦꯔꯜ ꯇꯥꯗꯕ ꯈꯜꯂꯦ ꯁꯥꯎ ꯉꯥꯡꯉꯛꯇꯕ ꯃꯥ ꯄꯦꯁꯦꯟꯇꯁꯨ ꯂꯩꯔꯦ ꯑꯗꯣ ꯁꯔꯀꯥꯔ ꯑꯩ ꯋꯥ ꯃꯥꯒꯤꯁꯦ ꯗꯤꯅꯦꯁꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯈꯥꯏꯔꯛꯀꯅꯤꯅ ꯃꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯕ꯭ꯔꯥ ꯗꯤꯅꯦꯁꯄꯨꯗꯤ ꯑꯩ ꯃꯌꯥꯗ ꯂꯩꯇꯦꯕꯀꯣ ꯑꯩ ꯋꯥ ꯃꯥꯒꯦ ꯗꯤꯅꯦꯁꯅ ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯀꯅꯤꯅ ꯍꯥꯏꯕ꯭ꯔꯕ
ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯀꯅꯤꯅ ꯃꯥꯅ ꯍꯥꯏꯗꯣꯛꯄꯩ ꯅꯠꯇ꯭ꯔꯣ ꯈꯪꯉꯤꯗꯣ ꯑꯣ ꯐꯩ ꯐꯩ ꯑꯗꯨ ꯊꯥꯒꯠꯄ ꯌꯥꯔꯕꯣ ꯊꯦꯡꯛ ꯌꯨ ꯅꯪ ꯐꯖꯅ ꯁꯤꯡꯉꯦꯀꯣ ꯑꯗꯣ ꯑꯁꯦꯡꯕꯩꯁꯨ ꯅꯨꯡꯗꯤ ꯅꯨꯡꯁꯤꯌꯦ ꯑꯣ ꯐꯔꯦ ꯌꯨꯇꯨꯕꯇ ꯊꯦꯡꯅꯔꯁꯤ ꯚꯥꯏ ꯃꯌꯥꯝ ꯀꯣꯚꯤꯗꯁꯤ ꯑꯗꯨꯁꯨ ꯑꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯁꯦꯀꯦꯟ ꯋꯦꯞ ꯂꯥꯛꯄꯁꯤ ꯃꯌꯥꯝ ꯑꯅꯥ ꯑꯌꯦꯛ ꯃꯌꯥꯝ ꯑꯃ ꯂꯩꯇ ꯂꯥꯏꯔꯗꯒꯤ ꯇꯣꯉꯥꯟꯕ ꯁꯤꯡ ꯑꯗꯨꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯖꯅ ꯐꯪꯗꯕ ꯊꯝꯃꯤꯕ ꯁꯣꯞꯄꯤꯡ ꯑꯃ ꯌꯨꯝꯗ ꯂꯩꯕꯤꯅꯕꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯅꯣꯝꯆꯔꯤ ꯂꯣꯏꯅꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯍꯥꯞꯆꯔꯛꯀꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯀꯃꯦꯟ ꯕꯣꯛꯁꯇ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯕꯦꯜ ꯕꯇꯟ ꯑꯃ ꯀꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯌꯥꯏꯐꯔꯦ